Kaithen manbida pangthokdaba recruitment rally yaurunaba chatkiba naha ahumgi manungda ama kanma ngamkhre ani amadi hawjikchu mafam khangdri. Kaithen manbida laiba army camp ta ngasi pangthokdaba SSC general duty gi recruitment rally yawu chatkiba thawbal dagi naha ahum kuki singna phajingraba matung naha ama security force ki kangbuna tekta kaidana kanma ngamkhre naha ani na makhoi gi chapchaba mari makong khangba ngamdana lairi. Thadok asigi matangda press na phongba pawgi matung inadi security force na tekta kaidana kanma ngamkhraba naha adu Thawban district ki khekman maning lekai dagi ningombam Johnson apopa chanjoi kawi aduga mari makong khangba ngamdana lairiba naha ani aduna Thawbal lesang themdagi oinam thoitoi amadi khekman awangma taba maning lekai dagi thokchom thoithoiba kawi hai Johnson ngasi recruitment rally adu yaro nambagi damak mamanaba ani aduga punna Kaithel manbida chatminakhibani adubu makoi Kangpokpi district lomda lambi lana changsilubadagi paw asin hai ningombam Johnson ngasi recruitment rally adu yaro nambagi damak mamanaba ani aduga punna Kaithel manbida chatminakhibani adubu makoi Kangpokpi district lomda lambi lana changsilubadagi kuki singna phajin khibani makoi ahum kuki singna phajin kre haibasi imung manungi miyoi sing naha sing aduda pai kiba phone wari sanaba na bokhonabada phangdabadagi makha tana thibagi thabak chathakibani police na su makoi ahum thibagi thabak chathringaida Assam Rifle kangbuna ningombam Johnson kanmangamle haina police na pirakpa pawgi matung in hairi madugi matungda ningombam Johnson police kambu da Assam Rifle ki maikadi kusinaraki nakal amuramda ngasi ayuk Thawbal khekman jila Kaithelda miyang bimpham ama pangthokla matungda JSC ama semduna phajin khiba naha ahum adu tekta kaidana kusinarnaba Thawbal disida memorandum amachu pisinkre memorandum pisilor matung Thawbal district police ki additional SP ga unar matungda peace and relief committee khekman gi convener L Subolna phongdokhibada naha ahum adu ngarang army gi recruitment yaro namba chatkibani makoi ahum gi manungda ngang ama phangle haina tai adubu mangang adu masak udriba amadi phangdribana miyamgi wakhalda nungaitaba amadi phawri maram aduna lengan athu matamda imung manungi miyoi sing desu unahanbiu hairaduna makoi pu phangnaba thibada miyamna mateng pangbiu minungsi yenglaga makoi bu tekta kaidana thadok pirau cherak asida JSC chief minister na unasi haiduna korupadaga JSC gi miyo chief minister ga ngasi ningtil unakre unaba adu da kari karamna wafam lekhibagi haibidi press na phangba ngamdri Kuki militant singna jiribam mobung khulda pom amadi nongmai kapsilaktuna landarakre phangba pawgi matung inadi ngasi ayuk pung 13 minute kulom taba matamdagi hauna kuki khulai paibsina jiribam gi headquarter de kilometer 3 rom chatlaga leiba saijang kuki village dagi kuki militant singna mobung dat khundariba maitai tampak tamna nongmai amadi bom kaya kapsilaki hairi India gi yumthang nariba Myanmar rom dagi ningthina train taroba aphaw makal gi khulai paiba kuki militant samapal lom Manipur gi tongan famsinda changchilakhibaga lorana maitai singi mathakta ngasi landana ba thorang haukre haibagi paw ama miyamna tanakhibaga lorana paw adu kayam chumlabano haiba khangdana leingai cherak asida ngarang jiribamgi mobung maitai khulda nomai amadi bom kapsinduna landarakpadi ngasi chu maikai animakta khutona kre pawchi bom amsung nomai kapsilaktuna landarakhiba asida mobung khulga nakna leiba boro juri haina khangna bompham asida kahina nomai amsung bom kapsilakhi maduda khulngapa khunja singna chukut handuna nomai Kapi kuki militant sing nomai kapsinur landara khiba aduda mopung maitai khuli kunja sing chapagada mafam da thaidoktuna leinaki nomai kapagi paw phangmati mafam adubu ngak seleba security kambuna handuna kuki militant singi maikai da nomai kamna ba asi pung amrom gi maya da chathaki khut thongna ba adu ngahak lebru matung ngasi numit jungba matung pung amarom tarku matamda mobung saija kuki village dagi amu ana nomai kapsilakpana maram oiraga pung amaga nifurom henba phawba khut thongna ki hojik phawbi oina dana kal ani gi marakta asok open yawbagi paw phangde adum oinamak kuki khulai paiba singi marakta asok open yawramba yai haina singnari kuki militant singna ahanba oina landarakhiba boro jori gi area da khulnga libu khunja singna changchin mangam kre mafam adu leiramba kuki khulai paiba sing mafam adu thatukna chingthakta chenkatre hojik mafam adu da CRPF police amadi commando police kambu changchin khibulona khut thongna adu da yauri paw asina makha taradana matam sana kuki sing landarakpa aduna maram oirga modbung maitai khulda leiba nupi angang sing mi paina pokuna maram oirga anakpa sa phagada mafam jingna thaidoktuna leiri nupi oibi singdi modbung maitai khulda lengna adumak leiri nakal amuramda kuki khulai paibu sing nongmai amadi bom langsindur landarakhiba aduda Assam Rifles kambu ama sung modbung khulda changchin naba honarakpa jiribamgi napatchaw singdon lekai manakta nupi sina lambi thingjinduna Assam Rifles sing changhanna akan makongdang changchili haina hairi
DGP Oiba Yaba Manipur Macha Laina Mitop Amada DGP Ohenba Haibasi Miyamgi Right Matpani Haina Nganbi Laimana Pendaba Phongdokre. Apunma Manipur kanba imalup amkilgi personal lauremang nganbin hai Manipur da tangdu leitaba hanjilanba haibasi India lengaki kutalai wapam asi amkil amsung nipkon sinduna kaisamtong moirang ningthau lirakta leiba sana jamnastan club community hall da pangthokhiba kunga mari su Manipur integrity and solidarity day gi thoromda mahakna phongdokhibani kumja lising ani gi ngasigi numit September kunga nipanda Manipur gi apunba gi saktam kaiba yaroi haiduna apunma Manipur kanba imalup amadi National Identity Protection Council nipkona sinduna chatkiba miyam khongchat adu ningsingduna pangthokiba thorom aduga mari lenana kun mari suba Manipur Integrity and Solidarity Day gi Observation Committee gi chairman chu oidibi akil gi president Laurembam Ganbina hai umjalising ani gi matam aduda Manipur gi territorial machet ama konsinana ba Southern Nagaland semgani haina honrakiba adubu yaningdaba phongdoktuna miyam gi khongchat adu chatkibani Manipur ngam khai kaibe yaroi haina matam aduda miyamna amato ina haukiba ihau aduda NSN IM amadi India ani gi ceasefire agreement gi Bangkok department da yanakiba without territorial limit haiba wafam adu India lengana ngasigi nimit asi Manipur gi puarda yamna sinthaningo eba nimit amani hairaduna irang asigi matangda mahakna hai hauzik lamdam asida thokliba irang asigi waraisin ama porokpa haibasi India lengaki khutalai hauzik Manipur da oiriba phigam asi laksinba ngamdraba Manipur gi security advisor Kuldip Singh pham thadokom toi amoromda Manipur police ki DGP Oiba Yaba Manipuri macha laina nimitop amada DGP ohenba haibasi Manipur miyam gi right matpani asigum thong asi Manipur miyam ni yaba ngamloi hauzik leiriba phibam asida ekoi masel amada maral sina asi yarem kai chathadabna phagani Manipur tangtu leitaba hanjilakna bhonnabada India lengakna thamoi sena thabuk tawbu changi Manipur asi India gi saruk ama oibanina mitop sina Manipur da landarakpa matamda India lengakna Manipur ngak singadabni haibu wapam chu mahakna phongdokhi